Thobal District ki Wangkhem Assembly constituency ki manungda laiba Wangkhem Khul gi Wangkhem Youth Club WYC gi nauna saba club ki Shanglen Ngasi Assembly constituency asigi MLA su oiriba MPCC ki president kaisam Mega Chandrana Sangaduna meeyamda khutsinnakhre loinana club asina lingkhat kiba chahi humfunitoi mapung farak pagi mapokumon thauram su pangthokre ngasi gi thauram aduda Wangkhem AC gi MLA aduga MPCC gi president kaisam Mega Chandrana athoiba mithunglen Wangkhem Youth Club ki advisor khangembam thoiba maitaina thauram mapu aduga Padmasri amasung Sangit Natak awardee Kaksing Tabam Sanathoiba Sharma Thobal Jila Parishad ki Adhyaksha Kundrakpam Sova MSLKN Sons ki managing partner Kadamjit amadi tongan-tongan ba local leaders sing Wangkhem Mairapai gi luchingbi singna akhanaba mithunglen singoina sarukya ki ngasigi club sangaba amadi mapokumon gi thauram adugi manung chanba oina ngasi gi athoiba mithunglen na luchingduna sarukya khiba miyamna club adugi layoi khraba executive sing amasung atai members singi thawaina mapugi leikolda ingna chingna pothanaba minute ama tumina leptuna awabasu fongdokhi ngasigi mithunglen singna club ki akoibada uchara kayasu thajin khibaga loinana nat ki oiba isai thogal jagoi thang chungoi yanaba thang leiteng haiba thang ta chaina bana chingba kaya utuna miyamgi pukningsu chingsinki Wangkhem Youth Club ki building ama nauna saraga meeyamda sinajabasi masi local area development fund gi lakh 10 amuk kaithoga exactly lakh 10 amuk kaithoga koi sajabani masigi si leiriba naharol sing club ki naharol sing yamna kuina masigi building se sana bahaiba adagi masina akoigi library adagi lairik laisu pabagi khotpagi hall yaure mathak su yaure aduga masi mathak sida lairik paba khotpa library ki thabak tawba yagani masi ngasi lekai sigi halaman sing hana club thau pubiramba halaman sing amadi hoje club ki thau pubiriba office bearer sing mayam galoina na ngasi haiba Wangkhem Youth Club ki building asi meeyamda ngasi sinajare